nupi kaya gi ikai khum ba mangi khoi na khangi ko sa si khoi mang thokhi ba ngak ten ado ngasi phawba india gi karamba lo karamba court na senari ba mayam sing ado kari cherak pirgi bebam chidaranjan Yes. masa mathanta india gi 15 august ni ko india gi ning taban numit sida masa mathanta mai thara siri ne kai dawra mayum dagi sida khudai sel sakhraga sapi labi selga lauri da tu le badu nungai kalu da siri natro sida apaspa thamge haibadi micham mayam si amuka yeige haibani amuka mangange haibani amuka phudage haibani apaspa he uba kapo haibani ne warang yawdan mi phau haibani ko mawa lawdi lo Manipur natragana mafam amada army thajalaba thajalakana moida pi hena mapa kanamtana kutingin bidaba haninge phaba mahaninge manganba nupi kai khumna mahaninge manganba ya army da sinaren khala sinaraga apaspa do leitragadi kanagumba ma pharu kanda court ki kutingjalak then human rights commission dar lakpa then athe mayam dar lakpa kanda moji pu thangamde hoji yango manipur siam nungai janida nungai basi kaino gada manipur da apaspa gi marumda mi kaya hat mi si akhoi phongna khangaba da case oina lakpa matamda lising ma sanga liko aragidi den mi mayam mangi mangan bani ko army na fagiba asan rifle na fagiba mayum da mona halakidraba mi mayam ma yaw le khangi ko then nupi kaya gi ikai khum ba mangi khoi le khangi ko sa si khoi mang thokhi ba ngak ten ado ngasi phawba india gi karamba lo karamba court na senari ba mayam sing ado kari cherak pirgi supreme court na smai tong na thigat lu ina sinare cbi sinare na dra cbi na sinare cbi na case paire case mathong khangde ko aragidi den senari ba mayam du sini na khoi mama mapa mayam oibasingna min uhu mayam duna kudam changdam pidna loi torosu evidence lergasu nasi court amtana lokot pidi kanam charak phangde mi lising ama changa hat khraga changa hat khibadugi kudam changdam loina leiba adu phawbada ngasi phawbada madugi sairak piba phangdaba ngamdaba haibase masi india ji karamba india no dobdi yengbiyo madu krai no apaspa gi marumdani apaspa na hali bane si ko sini aduna manipur da moina pami moigi lengak ama leiba pam moina kushira si tawo pa ado sigi wahang mayam ma ai thang hairake hajarake ko sigi mamangda apaspa sina India da amadi malem da kamai tawhi Manipur gi matang da yam tang jangge bako irom sanu sarmila mayam jang birang bani hojik loi kauna re kona ta sahi taraga taru apaspa sigi longthok kada bani haina sigi mioi bagi anga ko phangna manghal liba magi human rights se maskan gada bani na ma sahi tara taru natro ma sara helaga protest tawhi ban pa anupi do maniko then masagi sahi kunga taru khutamak ngai riba bebam chidaranjan masa mathanta adu karama manumita India gi 15 August ko India gi ning taban numit sida masa mathanta mai thara siri ne kaidawra apaspa longtho hebe protest tawrin natro then atopa amana kasagi 2004 July da ima mayam amana train thoina kangla gi nokchup thongba sana thongda phi thongda protest ama tawhibado malem gi miam da apaspa ji kaino je takrabane adugba apaspa do ngasi akhoi da muk thamne hari amuk thamba pami army na amuk thamba pami kari gi pami no akhoi hanagi system ama yengje ko popular government ama leringi da adum moi di government ama lerin so adum moi adum hai apaspa thamsi adum hai ni aduga akhoi na khangi manipur da apaspa se jona mathok taram de imphal gi manung de mathok taram de je khangi kari na no ha kada akhoi gi leiri ba police sing jina imphal manung hai tare ko tampak ki lam sidi phajana loin order si moi na ngak pa ngam moi na thokpa moi gi khusem na thon ba mi ahum gi thodok se 2023 gi se masigi matung da loin order kang khong charak pane natra adu so moi thon ba aduga moi na so mu kamai to gi bu apaspa thamgadam ne mu hairak pa natra sine ko tampak ki police station tara hum doi orang ngane na khali apaspa electric jel na khoi na kunthra da leiri yam leiri akhoi gi imphal police station yawi aduga lamphel yawi city yawi singjam yawi patso yawi wango yawi porompat yawi haingang yawi irilbung yawi thawal yawi bisnupur yawi nambol amasung kakching police station yawi pa leitaba mafam se ado apaspa leitaba mafam se police na adum maning tong na hojik so dum hojik ngame police ma pangan kankal ep ko khwaidagi marwoi badi police ki mang gi moral se amta hangal mam change moi gi moral se kana mangali no ha poram leyeba ko ar moi gi moral se amta hangal je sin maru ne ko lanmi na paira su paro amana paira su paro maramdi akhoi gi kokta kainom leiri akhoi maitai sing gi kokta kainom leiri se khanggadam ne ko aduna kuki na haibagi wato nagana haibagi wato army na haibagi wato india gi president hage hairo tu ob ko akhoi gi sida akhoi na khanjaba pot ama khak leyeba khanjari ba pot se nakhoi india ne se moi nam da hanu utkadam ne ko adu ngasi wo utte bo ai gi isa isu mayam ma tap tangai phuruga thamaga ama toroga kulai kai lege na hangba kulai di pajitaba mayam kari gi yaw gi ko ni khanga tro sahi kaya no angang masa sahi traum du angang hal na tro pharaga sine ba ko mayum dagi sida khudai sel sakhraga sapi la bi selga lauri da tu le badu nungai kalu da si na tro moi tor men do adu amuk chathage haibra manipur da amuk chathage haibra adu re hangye apaspa thami ba changi lam singda hojik kulai
matik chana paiba mayam ama lei kuki singna tawrisi amti yengbiyo then more da natro apaspa thamba thambi mafam da natro kuki ki kangu oma laga kanoge Assam Rifles ki kesparda bom tawdana adagidi nongmei caption dagi tawdana phong na thorpa video uram natro apaspa kai sakre dadi ha adu argadi akoina kari Assam Rifle ga then army ga moi myam manaraga moi na kuki si moi na loibani maitai mahan na sille je kamai hairo jona senida moi na ngangba wa moi na tawba thabak singse akoi project khangba gi matam oye aduna police station lehori ba khara khangsidi police ta phajana sinagadabani adu mateng pangba yaba CRP lare BSF lerna paramilitary force mayam leidana army yaw da su yaeba ko si kanana tholak kono thoke thok no haragadi ngajai akoi harini India gi khut adum yawrga leiba port amane ba ko seida apaspa thamge haibadi micham mayam si amuka yaige haibani amuka mangange haibani amuka phudage haibani natro akoi ninjangi ngasi dagi na sahi kaya gi mamang gano sahi kun gi mamang da akoi gi ima ai gi legidraba ima aduna thongar sida maira ma parga aina numidang halakpa ngairambado aina jangi adagi kamai anaba ama yawbada doctor kobi ngai mi leite nupa thokpa yade ki dana mogi miot mi nei ki badagi natro aduna nupi mayam changdra hauna dana kasi khengna toroga maira mayam parga doctor gi mayum da satpa ngasi akoi gi mit uhor bane port se Indian army da mu pambra manipur sa tha pambra akoi si kadore I can censor da hanjalo haibra changning akoi na mioi bagi hakam thengna manghanba adugumba ekni ana hairaba malem gi miyam na hairaba ko na hairaba commission mayam na hairaba adugumba ektubu amuk thamne na amuk thamo na hariba moise karamba wakal no na ayam tang jani thangjam monorama magi mayumda satpani MLA khar satni matamda satpada sugnu gi kaungjam ranjit MLA congress ki MLA se chief minister weramba nongthumam biren masu yawi then loken hoi ke mayam yawi moi tare ni pancha cabinet ki wam tati center ki wam tati moi mayam heta war mahmud do war lawi apaspa se he lahok draba hoi pam taru kanena war lawi try da lawi monorama gi magi legi draba ibem madugi magi mayum gi sumang du da war lorga longthome ko ngasi harisini ana apaspa noi mayam talaba demand do akoi pigani apaspa longthokani longthoktragani longthok ngamdrena akoi pham tharukani MLA tokani harme magi wafum do tabadagi di thuna khanda pakhatna dana ama tawna dana tawraga gamen kai do nitro gamen kai dana bogi damakta hona base adum hona gi mayam gi phungning juni MLA mayam dun logi ba magi thokdang mayam ning do ngasi akoi ning ba sum mena ai khal apaspa he uba kapo haibani ne waren yawdan mi phau haibani ko mawa logdi lo nangi nayumda kananom sangren thiba yai search warrant maning tamo haibani aduga legal immunity legal na law na kaim taw yaroi moida apaspa gi yam sathi aikoi se sum masi anti indian gi wa pham gi nate ko sum naina bani ko ai di taseng India ma sani ko aduga ai leibak si constitution bu yam thajajaba adu kaino mani akoi gi Manipur se then Nagaland se then Mizoram se third class citizen dong low brush ai nang ni kari no har kanda masai gi Manipur da taba kwai gi la loba kan balai pak se sai no dis na taba mayam su le Chhattisgarh da hujik ka dawi hoi lepwing haisini ko maui saisini ko maui na kaya hale police starter hale kun hale kuntra hale bom pokaire mayam sire nadra si mayam ama tawi adang hale da security force so kuntra kun hatpa ama tawa operation tawa so so mayam tawi cobra battalion likhali natro kari gino apaspa thamde je Chhattisgarh thamde Jharkhand thamde Odisha thamde Maharashtra thamde Telangana thamde Andhra Pradesh thamde Bihar thamde West Bengal thamde Madhya Pradesh thamde si mayam je left-wing extremism na pai ba pot amane ba ko mo jo akan khongdang jangle ni nungmai paraga nungmai kapi ni security person mayam he ubaga han indem kari gi apaspa thamde akoi da kari gi thame adu di India si akoi third class citizen hairo di man kai lege sini da apaspa se Manipur da thame 1980 adai da gi ngan thame mo je ko hojik phok dum thame chingi lam dani ko tampaki lam su thame ko thami ba se national highway haisi tu haji ko tu si da sathari ba chenkhai thumkhai extortion mayam jing je nangi army na thingambra asara phla thingambra moi get me da tawri je ngambra apaspa ka yole hre do di kampu pi da tawri ba mayam se apaspa kai chakra ge sini da aduga somda maitai gi somna kan thamu kari hai no sini akoi di lohum no upa bane khoi je uji pun upa thamam ne phaning kan da pha ba yarba naining kan da nai yarba adu nai ba kare na nungai na bi da apaspa thaman nai ge hai bani ne natro